Health Department, Water Supply Department, Amadi Electricity Department se masi nataba lemhoriba department sing state Amadi central government ki office khudingmak se aikoina boycott Toure haina koi laukthok se ni lialhomi aikoina NRC hana tawgni census kon tawgni haibi wafom sida khongjang changsinbada government nangsi phawbada si leire haiba aikoida kari amata loina na hairiba marak sida aikoina laukthokpa akoina laukthokdaba makhalgi aikoi agitation mayam su sangsin jarkani amadi Manipuri miyam gi asawgi pambai asawgi pangai se masu koktibani na madu phongthokpa yaba mas akoigi maira gi release paktak na du satpi waibu musu thamjari mathangda leiriba phibum sida Manipuri miyam na hairiba issue NRC aduga delimitation census ke maram da hena mamutana khangbi nengba kaya ama yawbani na mapam khudingmukta protest mipam pangthok piba abadugi khudong sabalo rukanda aikoi laksaraga madugi mufunda wangang jabagi tanja ma logjabu oina protest mipam pangthok pi wai basu kamjari makhata na khwaidi maru oiribana hujug manipur le uriba MLA mayam sing amadi minister mayam sing se magi oiba subscribe state ma karino kari toribage kari leblibage habado madugi stand tawba yaba makoina NRC se hana tawgadabani adu census kona tawgadimi haibige subscribe stand do khangna namagidamukta laibiriba lekai gi laibiriba club organization singna laibiriba MLA minister sing concern kano singda akoina madugi khangdok minabagi ko phirep longminabagi khongchit akoigi hangba khongchit tapiu makoi haina adum chu thamjini ngasi phawbada lialhomi aikoina NRC hana tawgni census kon tawgni haibi wafom sida khongjang changsinbada government nangsi phawbada si leire haiba aikoida kari amata paw phangma ngamdabsi aikoi yamna nuaite aduna ngasai aikoigi convener na haikibugumna hairiba agitation ngasi gi ban tawriba mayam horen pung baro loigini adugi loi khirma tung changsin gidawba ngasa haibi khiba health education water supply amdi electricity kom thok khram tung lei hob pum namakse aikoi boycott tawri bise aikoi chingi leiriba naga area da leiriba mafam sing disu aikoi su support tawjai aduna asi tawriba mayam se aikoi tungi yelhomi sing gi tamak ne hai bise leiriba luchingba MLA amasung minister singna ngasi phawbada asi leire nakoi awabdo aikoi nu mateng pangre hai bise aikoi kari amata paupi dabse ai yam nuaijade aduna hauji tambak leiriba magi MLA da hangbugumna chingi MLA da singdisu leiriba magi naga gi MLA singsida naga leader singna nokhoi hauji manipur da chathriba agitation amasung ban miam se nokhoi wakhanda kri leibibra hanglaga mokoi ta sengna center na akhona dabi tawribisi kari condition da thambra amasung pigadra piroidra haiba asi hangbio haina chingi leiriba aikoigi naga leader sing nsan sagi MLA amasung nsan sagi leader sing da hangbiraga paujel jo aikoi thunganbio haibase aina request tawjumne as naga traptigi aduna hairiba wafom sing aikoi chu chem aikoigi chathriba strike amasung aikoi na boycott tawriba miyam aikoi dabi du phangdri phawba aikoi hanthaba leitana lem changsinba da aikoi seruk yari haibsi naga ama oina aina khongdok chare